COVID-19 laichat matung chahi asigi angan basarukta Manipur da lakpa domestic amadi international tourist masing chada chahumga humbutara matoi dasmik manga hengatuna tourist masing khwaidagi yamna lakhiba matam oike adubu hauzik thokliba irang asina maram oiraga Manipur gi tourism sector da achauba chaitheng ama fangle hiramazigi matang da TOMTV gi staff reporter Hemchandra Sagol sem amasung video journalist Laishram Ibungo anidagi akhanaba pawda mama COVID-19 laichat apiba chaithengna malem pumba angakpa phibam amada leikhe adubu tapna laichat asi loishin khibaga loinana Manipur su malem gi atai lebak kumna chawkhat lamjel da saruk yaba horatuna maru oina tourism sector da achauba hongba ma uba fanglakhe laichat asi gi matung da Manipur gi lengakna tourism sector da ahenba miking thamduna Manipur da pangthokpa achauba kumhai singda malem gi tourist kaya gi pukning chingchitpam oikhe Masida sunatana chahi asigi April tara mangada yangkhai mapan suba Femina Miss India lisingani kunguhumdoi gi grand finale Imphal da leiba Khuman Lampak Indoor Stadium da pangthokduna state asigi tourism sector da khwaidagi mai pakpa event singi manungda ama oikhe pomnama asigi matungina Manipur asi tourism sector da mangjil thaba state ama oirakpage manglan mipum khudingmaki wakhal da leinakhe Haukiba me ahumdagi hauduna tha ani hena Manipur da tholakliba irang asina maram oiraga lengak amadi miyam pumbana sagalamba tourism hub ki manglan adu mangfaunaba ngamloidabagi mami chauna tari hiram asida Manipur gi Department of Tourism gi Director W IBOHAL ga TOMTV na akhanana unaba amada Director W IBOHAL na hai irang asigi mamangda lengak amadi department asina kanna hotnaduna miyam ga loina semgat kiba tourism industry ngasiri kangkhong jaire COVID-19 ki matamda Manipur da domestic amadi foreign tourist masing lising kutra humdoiga chani marifutara tare rom lakhi madugi thangnaba chahi lising ani kunmathoi kunithoi da domestic amadi foreign tourist punna lising yang manga ga kunipan lakhi lamdam asida khwaidigi wangna tourist sing lakhiba chahi lising ani kunganithoi dagi lising ani kulhumdoi gi horopa phawbada domestic tourist lakama lising yang manga ga chamapan nifu manga amadi foreign tourist lising manga ga chamri marifu humdoi laktuna khwaidagi wangba peak yaukhibani tourism sector chawkhatpa asina state asigi portfam phambidagi hauraga achauba hotel sing fawbada leiriba tongan ba sector kayada kanaba piduna state ki apunba GDP da aduki matik hengal hale amaromda chahi khudingi me da pangthokpa Siroi festival chahi asigi oinadi hena pak chauna pangthoknaba state level committee shemduna khananaba honaringaida irang asi laksinbana festival asi pangthokpa ngamkhide masida sunatana lakadoriba November thada pangthokadaba sangai festival su chahi asigi oina pangthokani natraga pangthokloi haiba khangba ngamdri asumna irang asi makha tana satharaklabadi Manipur tourism gi Maraibak Tamba Ngamdana adumak leiragani haina mahakna nungnangba phongdokhi Hojik thokliba koigi Manipur gi thohaningdeba thokdok kanghoduna tholakpa sugumba irang asida koi tourism sector da piriba chaithengsi loire haiptai state government sina Manipur kowa state sida leiriba tourism gi sigi potential sing ekoi sida leiriba products mayam singsi tongan ba event koigi festival function mayam ama organize tawraga prithvi sida amtadi masak takpa ngamnana waidna yamna kanna hogiba chahi ekoi honajabane madugi mahaina ekoi Manipur sida lakpa tourist ki masing domestic and foreign tourist ki masing je sukki matik henkalame tourism si magi peak highest peak power amukta yogdriba koigi tourist ki footfalls masi ekoi leiramme adu yam laibak thibani handaki thodok sina maram moraga tourism dadi masi yam chawba setback chawba blow mani na ai thamjage tholiba irang asina thobu matamda warusim puraktuna santi hanjilaktrabadi Manipur tourism hub ama oina semgatnaba lengak amadi miyam changna matam sangna honaduna laklabasu irang asina maram oiraga tourism hub ama oibagi manglan adu mangfaungnaba ngamloidabagi fibam da leiri hiramasida camera person Ibungo Laishram Times of Manipur Paudam Jariba Hemchandra Sagol Sem Imphal